Manipur top channel dagi maruiba paw khara tabigani ahanbada Manipur gi oba COVID-19 oina update pizarage myamda Government of Manipur COVID-19 command control room dagi thadurokpa press release number 329 ngarangi oiba COVID-19 gi hujujik Manipur gi oiba COVID-19 update ta miyoi mapan nauna COVID-19 positive oikhre miyoi mapan si miyoi mari mana nupani aduga miyoi manga amana nupini hairi adu shape dagi ama oibaga punna miyoi tara COVID-19 Manipura nauna positive uhenkhre Makoi singsi Imphal East dagi amani Imphal West dagi ahumni Thawbal dagi amani Susampur dagi ahumni amasum Tamenglong dagi amani suhairi amasum laibak phaba dagi Manipur COVID-19 miyo amata shikide apun boina shen khiba Manipur COVID-19 miyo masingsi sahumga humdraga humdoini su press release na makhatana hairi Manipur COVID-19 dagi phaduna negative oiduna discharge to gibsi nang miyo anini makoi singsi CFF dagi ama amasum home isolation dagi amani hairi Housing state is the COVID-19 Pagalapki sang wangduna recovery rate si adukimatik sintani oina 98.41% lady hen press release na makhatana sa phongdorakli masum latest information sigi data gi matungina housing Manipur vaccinated tawkiba apun mame masingsi lishing kuntraga ni thoiga satruka yankhaiga matoini adabo apun mamiyoi na tawkiba ngarang yoiba miyoi masingdi supnagi lishing mariki samaga humfu ka mangani ngasi phawpugi oina data gi matungina health workers in the vaccination tawkiba singsi lishing kunga mangaga sanipan kunga manga sure makoi singsi Directorate of RIMS Zenims Family Welfare Services State Mission Director amasum Director Health Services the CMOS DFWOS DIOS of the district the chairman cum managing director of Sire Hospital and Babilan Diagnostic ne amasum Manipur housing pogi oina vaccination tawam matam reaction amasum allergy gumba natragana advert event immunization AEFI gumba suguma thokeba ka laiti hain su sigi press release na makhatari tabo milk reaction gumba thokpaji home care gumada laiba miyoi nifugo tarukta thokre tabo hojikti fully recover tawre hain su press release na makhatana phongdoragli Makasa tarakpo na to pamaru ipa pau khra myam le share tawjagi myam le fukta minasi ahan bada maru ipa pau ama oina lakhachara kana West Bengal Minister of State ki oin puriba labor Zakir Hussain jumjagi sa numiki numidangda madugi numita bomb attack ta yam thina sokre hari maphamna Murshidabad district ki Nimtita dani hari Mr Hussain Murshidabad district ki Zangipur gi MLA su MLN Shuhairi amasum state asida khwaidigi sauba factories prominent industrialists amasuni hairi report asigi matung ina su hairi minister na train boarding taunanaba tauringaida hairiba lebak thokpa thaudo asi Kolkata Nimita railway station da thokhibani hairi aduda maha khara sokpadagi Zangipur subdivision hospital emit tawki hairi hanasu source asina makhatana phongdorakli Manipur gaba yamna nungaitaba lebak thiba pawama oina hojik social media da viral oinariba pawama me khocharakana mayamda share tawjage Manipur gi Sumang Lila gi artist ama oina laibiramba toijam ragit RK koki anaba amadagi laikidre hain su hojik social media Facebook na singda viral oiragli yamna mak nungaitaba thawdo amani mayamgi sewa kuina tawbiramlaba miyamani mayamna su Lairamlenda ing signa lainabagi damakta mayamna comment box ta comment angatang thambiram hoina Manipur top channel gi mekeda request tawjari yamna mak nuaitaba paw amadi oire amasu makha satharak poina atopa maroiba paw kharaga hapsaramgi myam loi fukta minasi makha satharak poina amasum loisilak poina amaroiba paw ama khatanga lokhachara na mayamda share tawjage Mukhyamantri Nongthongba Biren Singhana ngarang Manipur Vidhan Sabha da haikre Lam laiba yonbada athingba laibadagi mamang sahiga yengnabada handak sahida lupa koti taramathoimu mangli Congress ki K Ranjina hanglakpa wahang amagi pakhumda Mukhyamantri na hai Manipur inner line permit system satnabadagi Bengal Eastern Frontiers Regulation Act ningthina satnahanaba darkar laiba rule sing semnaba hotnabada Housing maki oina lam laiba yonbagi athingba thambani yamna section satna kolon sing semhaudrabadi tampakta lairiba lam sing asi mitopna mitokki khutta
ताखिबा याबगी अकीबा लैतबा नते महाकना हाय मणिपुर विधान सभानसु हिरम असिगी मतंगदा हाउस की कमिटी अमा सेमदुना येंगसिल्ली लाकलिबा था अनि अहुमगी मनुंगदा रूल सिंग असि सेमबा लोइदुना लम लैबा योनबगी रजिस्ट्रेशन तौबदा अथिंगबा थनंबा लैरंबा अदु लाउथोकनबा होनगनी हाइना मुख्यमंत्री मखा ताना फोंदोकलिखी हैबा पावमसु अखनबा सोर्सिंगदगी फंगबदगी म्यामदमु शेयर तौजरकपने अमसुम मखा चथरकपोइना अमसुम लुशिलकपोइना मरुरेबा कंटेन अमनि खतंगा हापसरमगे म्यामला फुक्ता मिनरसी सोशल मीडिया सिंदा थगनरकपा अमसुम वायरल ओरिबा यामना थजनिंगाय ओइबा अंगकपा पाव अमसु ओइरगदोरिबनि म्याम बाजार मनुंगी फुटपाथ पोचै थांदोकलगा योले हाइना फेसबुक पेज सेंस ऑफ बेटर मणिपुर थगलकपदगी चीफ मिनिस्टर एन बीरेन सिंहना सिटी पुलिस पाव पीरबा मतुंग दुकान अदुगी मपु यावना फुटपाथ थांदोकलगा योनगिबा पोचै सिटी पुलिस फगतखरे हैबा पाव अमसु थगनरकली पेज असिना थगलकपो फमदी सिम्स द कंसर्न डिपार्टमेंट आर ब्यूजी स्लीपिंग आफ्टर टेकिंग सफिशिएंट फॉर सा थकनबा फुटपाथ हैबा वाइसे डिक्शनरी दगी लौथोक पिरो एंड सेंस इट टू शॉप हैबा ओ मायाम करी ओपिनियन लेबिगे हैबा सिगी पोसी थगलक अलगबा मतुंगना चीफ मिनिस्टर नोंथोंबम बीरेन सिंहना एक्शन लौखलकपनी हैबा वाफम अमसु सोशल मीडिया दा अजिजिक वायरल ओइरिबने मखा थरकपोइन अतोपा पाव खरा नमु मणिपुर की चीफ मिनिस्टर नोंथोंबम एन बीरेन सिंहना माकी फेसबुक अकाउंट अमसुं पेज तगी थगलकपा वरोल खरा म्यामदमु शेयर तौजगे वरोल सिंदी श्री रामदास बंधु अथवाले Honorable Union Minister of State for Social Justice and Empowerment and his team call on me today have Chief Minister ga Sri Ramdas Banu Athawale Honorable Union Minister of State for Social Justice ka unabagi photograph amaga loinana social media da thagalapa warol amasu meyam da thamjari amasu meyam hauji koinadi pausi matang asai da loisinjarage meyam da thilo hindokko maroiba pausing हेना पीब ngamnaba honajarake amasu मैम हौजिजिक्सी प्रेस अमसु मीडिया सिंग फोंगदबना मरम ओइदुना मैम थुदो हिंदोप पाउसु पीब ngamdabani दमपु मैम हौजिजिक प्रेस अमसु मीडिया सिंग ना इ पाउ फोंगदबसिगी मतांगदा मैम नसु मैम गी करी वखलोन थंबीबगी हाबिदु संसोदना कमेंट बॉक्स थंबीरमु हाबिदि इ पाउसी फोंगदबसि मैम दुगी मति खुदोंग चादब क्यामसु थेंगनरंगनी पेपर पाव फंगदबा अमसु हाद इ पाउ हेना ताब फंगदबगी अवाब अमसु मैम चुजोय सोयन थेंगनरंगनी हाब खंजै अदुगुंबा सगुम करी करी मैम थेंगनबीबगी हाबदु सोयन कमेंट बॉक्स ता थंबीरमु हायना मणिपुर टॉप चैनल की मैकेडिस रिक्वेस्ट तौजरी अदु मैम सोयन हेन पुंग अनि मखाय हमु तराक बदाइदा ngasigi oiba editorial karam de lokhosara kana मैम ने हेना तानिंगदबा कलम दगी अमसुम कंटेंट लोखोचरा kana मैम ने शेयर तौजरके मैम द फोंग एमिनरसी हौजिको इनदी मतंग से काइनरसी एंड थैंक यू